Kerala ki waynand haribo mafam asida landslide oikibase masiki wari ase worldwide naina khre amasung yamna sathina shocking oidaba adugumba case amani hairi aduki matik nongchu thaki aduki matik nongchu thaki haiba waynand haribo mafam asigi akoibgi ching singse nautharak bar patharak haiba ching singse hekta saudok laga putharak pasina maram oiraga village ahumni masidagi khomthaduna pokibase hojik phobta mi chahum sire habsi confirm ni sung bakhoi gi asi bhakjang sing se hai ri bal laikhom leinang ising marak te phukat tuna pukhala khare jik phau the mi ka sa phukat pangam tuna mang ta tuna lairi hai ri aduga hai ri incident dangerous incident hai ri bal landslide ki adugumba incident asida sikar oirba amasung mauda magi mapa macha matu macha siraba upa mana sumna hai madudi magi mingna Uwais kawi Uwais 56 years ke nupani Uwais harise aduga machinda murum loli mapubu iswar bu khrome Allah bu ningli Uwais harise amasung maki sikrise risana ko bim sikre grandson Hanil ko bim sikre aduga maki masu Firoz ko bim sikre aduga Firoz sigi mo pas chatkre ising manung sakre amusung hujik ising jing ngang khognu seli maram di manaku da turel amalai kari turel chaliar ko pa turel ama cheli hariba chaliar hariba turel asigi akoi bata taba mokoi khungang ahumni amasung madugi mathak lomdana khungang sigi side amadana chingleiba chingdudagi landslide oiga putharaga hariba khungangi yumsingse puthaduna khomthaduna pokhibani haujuk phawda mi kaya ama phangdri missing de leiri amasung sibagi masingse amuk hena khulapagi wani west ase charba family amagi mapuni maki masu macha matu macha leiraba mini makna hai mak khaktani uji hinghauri se makna karam hingobo khangde adu man hai aigi lemhauri ba family gi punumak ase amatta hinglakhini halakhini habse thajadre sini Ways ase na Al Jazeera ki reporter amata haiki madudi aigi isu ni pado madugi tungsi jaka pe isu ni pado aduga ai am kuina phajana leina bo phanghaudri ne Allah na ma bu handuna purakpo isanu haiba wafam simana mention tauki amasung mahakna mosque amada village mapari hariba wafam sida leiba mosque amada namaz tauraga macha masu sing makraba sing duki nijaba lakpa matamda Al Jazeera ki reporter singna hangbada hairakibani Hariba village ahum sigi missing se amadugi landslide oidugi nakyada Saint Joseph Kobo School amalai Saint Joseph Kobo School se church amagi manakta Christian village Christian khungang amagi missing na body Christian organization amada rantawi hariba rantoriba Saint Joseph School sida madugi village ahum sigi lemhoriba missing se puraktana mauta laihalli adugi mathakta hoji amkanna nong churi amasung landslide se amukta oibana tana mathang landslide directly say anirak ahumlak sukre sini amorom the nabisa kobi amage family se yam chaw family ni amasung ma ki total family members tara bari manga leibani madugi family tara bari manga dagi tara mathoi gi tara mathoi mangkre khanduni yengbe ai imung amada haraute amda leiram ba fe angang sing inawe gera ichawe gera isu gera purumak ase numidang amada mikup amada khangmang mangkiba 11 members family amagi hekta khangmang mangki ba haisa lehori ba sing digi thamoi do machet thokna kairam roidra masi amna noi taba ke samani thodok abani adura awa ana laklabati kanabusu yenglamde aduga amambada silakpa akan banong sitna hanubi upai lejadrebi laira khangpokta lairibi magi thaumai bu muthat kanu haireke tade madusu muthat amgani magi yumdusu chaikhairam gani haibasi oibani aduna awa ana tarakpa matamda nijabana thaunijabana kanaroi tamkhibudu tamkhre oigadabu soidana oi haibuwa sisu achumbu amani haibu waynand asida Muslim su lai Christian su lai amasung Hindu family su lai Hindu family ki su siri Christian family su landslide si yau ki amasung Muslim ki su yau ki Hindu family amagi nupi makhakna haibati haiba landslide astig khajik tang lapna Hindu singi crematorium amalai mauda 72 years
old oirabi nilu amma kobi asina hai maki missing reporter gi khut pairaga hai madudi ai 72 years old NPS amasung maki imungi ni haiba amate lehodre loina nubidang tumlingai da khanghaudana wasoi kre amasung thi phangdre ai karam ne hinghobone uchinachin hingjahoboni ai karom dagi hinghobono haiba wafom se maksu haiba ngamte sini hojika waynand haib masim sida landslide oikiba sida chor chor ba nung ka boulder ka thom thrakli hairi hairi bu boulder sing asigi makhada mi ka amasu namduna leramgani haiba wafom su mention tawnari so ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯗꯨꯅ ꯂꯩꯁꯤ ꯑꯗꯨꯒ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯇꯥꯔꯤꯕꯁꯤꯡ ꯅꯣꯡꯆꯨ ꯅꯨꯡꯁꯥ ꯃꯇꯝꯁꯤꯗꯗꯤ ꯆꯤꯡꯒꯤ ꯃꯌꯥꯗ ꯇꯥꯔꯤꯕꯁꯤꯡ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯁꯤ ꯑꯦꯂꯥꯔꯠꯇ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯋꯥꯏꯅꯥꯟꯇꯁꯨ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯂꯥꯔꯠ ꯇꯧꯏ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯣꯡ ꯆꯨꯕꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯑꯦꯂꯥꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯪꯒꯤ ꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯂꯩꯌꯨ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯊꯧꯁꯥꯔꯝꯂꯣꯏ ꯃꯔꯝꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅ ꯊꯣꯛꯈꯤꯗꯕꯅꯤꯅ ꯃꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯃꯈꯜ ꯑꯃꯁꯨꯅꯤ ꯑꯗꯨꯅ ꯑꯦꯂꯥꯔꯠꯁꯨ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯁꯝꯂꯥꯗꯁꯨ ꯌꯥꯝꯅ ꯑꯀꯟꯕ ꯂꯦꯟꯁ꯭ꯂꯥꯏꯠ ꯀ꯭ꯂꯥꯎꯗ ꯕꯔꯁ ꯑꯣꯏꯕ ꯃꯔꯝꯗꯒꯤ ꯃꯤ ꯀꯌꯥꯇꯪ ꯊꯣꯝꯗꯗꯨꯅ ꯄꯨꯈꯤꯗꯨꯅ ꯁꯤ ꯅꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ 2024 ꯃꯣꯟꯁꯨꯟꯒꯤ ꯁꯥꯊꯤ ꯆꯥꯗꯔꯕ ꯀꯦꯁ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯂꯥꯔꯠ ꯂꯩꯁꯤ